ngasi numida wera phong ki ba tuan ba manipuri si phong sing amasum thoki ba thodo wa thok sing diki maroi bi ipaw sing myam na tamjigi han bada kangli pa ki maira news ta ki lako saraga government job khakta da miyeng thamdun lerik tambagi satnabina quality education hanta hali and benen manipura higher education sakot hanana ba budget ta hen wesen fam hable lamdam sigi mairoi amadi mama mapa oibisingna government job khakta da miyeng thamduna lairik tambagi satnabi ama lisang sin lairakpana quality education hantarakpani manipur higher education sakot hanana ba budget ki senpham da ehenba senpham hable college fagaransi program hawdoktuna higher education lairi ba ohobising menchilagani haina minister n berena fongdokre wapam singasi Indian Institute of Information Technology ki mahiroi kuntrana February kundagi tang kunga taruk fawa sayola masatagada babarat ki tuwan state singdagi mahiroi sina saruk yagadori bi study tour kam cultural exchange program saruk yana bigidama Manipur visit Maharashtra haina mingthon ba ngasi ayuk lamthabagi thorom minister n berena phongtokibane ek Bharat Shastra Bharat Yuva Sangam Mission ki makhar Indian Institute of Information Technology na sinduna satkiba khongsa adu CM Banglo mamang dagi lamtha ki ba thoram aduda mangna makhata na hai Bharat ki Prime Minister Narendra Modi ki makhara apun be India amadi mapangal kan be India am oina be kidamak ek Bharat Santra Bharat Yuva Sangam hawdoktuna thabak oina fekhalakibane Manipur's National Education Policy sanaba hore Manipur ki mahiroi singna India ki atai mafam da thungba matamda lamdam asigi fazaba thaksi kaksi amana amada thagulon unaba sing lemlaba culture mek singna khangana na bahona gadabane maru oina Manipur si purup kuntraga marina khundaba nungsi sanana hingminaba mini India ni haibadasu khangadabane haki lamthaba siga mari lainana minister n berena makhata na phongdokibadi Laiba ama puna apaba lambida khong thangjina ba hona bada Manipur da lairiba miyam puna mangna isa isa gi thodang yamna sawi habisi khangbi pham thui loinana laingak na tawba ngak ta ngai duna leiba su sumroi laingak na pekhalakpa thabak thorom kya laibak miyam su mateng pangbiduna sokhotpa Manipur ama oina ba hotna mina si haina su phongdokhi mahak na hai Manipur gi higher education system si nungnang ningai oire madi ahoba kya marum laire haba lainga asna khangle masigi mek singlaba kudamdi IIIT Manipur ki mahiroi amata tamlamdaba sini mamang takta lairiba stride ban blockade school college khadabi lambi lamjau thoktuna irang tawba madi launnabi ki satna khana sainabi ki thawdok sing aduna Manipur ki education ki system generation gap amale hen khibani hairiba kaya si men khanabi ki damak lainga sina pekhalak liba school fogadan si mission ki makhara college fogadan si mission hawdoktuna hauji higher education system da lairiba ahoba kaya si men khanabi lainga sina thabak pekhat pahore mission asi ki makhara college sing khandoktuna oza award pa infrastructure ki award pa kaya si men khatuna higher education fogana pa thabak pekhalagani lainga sina UBS examination akhanaba class hagdoktuna sahi yoina puna mahiroi sani physical class amadi mahiroi sahumamana virtual class honabi ki khudong saba pikhrabi tungda Manipur da lairiba mahiroi singna makhatana higher education ki dama technical education khudamoina IIIT IIM singba tamningbagi competitive exam sing thanabagi damak tangai fadaba coaching class honabagi damak anaba budget chemdana budget haplaiki Thauramadu saruk yaki education minister T.S. Basantar haikibida madamamada ban blockade strike namara moiraga higher education haleramba ahob kya ngasidi lenga ki college fogadan si mission na ahen miyeng thamduna men khana bonari ngasi Manipur ki Maharashtra pawu sakadaba Indian Institute of Information Manipur ki mairoi na singi khongsada sina maphamadu da thengnarak Miyoi singa loina duna amana amagi nat culture punsi maral khangnabi khudong saba phanglagani hanis phungdoki ngasi gi lamthabagi thoramadu Union State Minister External Affairs and Education ki thawpuriba Dr. R.K. Ranjan amadi IIT Imphal ki Director Professor Kisan Askaran Singbasu saruk yaki hanisu pausna makhatari amaromdana hayengdagi assembly mifam hauragani Taranithu suba Manipur Legislative Assembly ki ahum suba mifam hayengdagi hauragani mifam asida punna sitting tara legani mifam asi haukiba February ani amadi ahumna pangthokiba assembly mifam gi makha satharakani mifam asida lenga ki tungan bill sing puthokuna khanagani loinana pass tawna bohonagani mifam asi mathang tha March ahum phawba sathagani makha satharak poina to papawmana Numaijing sing the Sadan Malakpa Miyoi Manga Nungmagi Kona Forest Staff Singmani Police ki team na fare Impal is district manung sana lairiba
Numaijing sing sang pareng da ain kaina numai sejinaduna satan mamadi usek fana bhonaramba miyoi khutpu ama ngasi sanjanbam police amadi Numaijing forest officer and Pravin beat officer irin muk ngari namasum staff sing apun bati mamana fare hari faraba miyoi sing adudi lamlai police manungsa na Sobleng village dagi Rimai Yarmai say nifu apokpa tharmai Jesper Rimai say humfu apokpa giming Kadogis amasum El Somi say humdra apokpa Zoshima amasum Eldis Zoshingba say yankhay mga apokpa Loshingba singlaw amadi Joseph Konghe say kuntraga mapan apokpa Hormi Kongsemi Sangsilakliba Kongjang asi handak Numaijing sing sang pareng damani Thobal district ki manungsana lairiba singi sarukta lamai thabagi thabak sa tharakpadagi ngasi Numaijing gi singi khalong makhagi sarusina thibu humagi thabak sa takhi maduda sa kapnabagi damakta sagai saraga lairamba mafam khara su thenaki maduda natana ahing yarek tuna sak thonglaga sarambagi khudam phangki ahing yarek pham oiba phaklang khadaba khangpok sang amasu lairamki saira sida Singwaijing singi makha thangba saruki auto ama lakpa ubada forest range officer Numaijing singi thawpuri be and Pravina lusing mati maduna khamlaga sek tawba matamna miyoi mangana sa hatnaba numaina singwa yoroma thengnaki makha tana auto du sek tawba matamna usek phanaba gam amadi numaina singwa yoromdagi miyoi manga da forki makhoidigi numayani usek phanaba gam kokta thangani mobile handset manga atay polam sing police na forki makhoigi mathakta Wildlife Protection Act 1972 section 9 gi makhara fare makhoina satharam li bathabas Indian Forest Act 1927 section 26 ki mayokta satharam bani hairena su pawsta pali atopa pawmana lambi semba thinglakpagi mayokta wakat khongsa chatkre affected land property owners associations ALPOA na Tamenglungdagi mahur phawba national highway sam kuntraga teret ki sathariba lambi semagi thaba singarang phawgi manungda lepu haina thamlakhiba notice adugi mayokta tauksem headquarter students unions TSSU na yaningda phongdokre loinana tauksem subdivisional headquarter da khongsat ama satrari hiramasiga mari lainana TSSU gi masin chatpa mana haibada ALPOA na taliba dabi ki mayokta leplete adubo tauksem gi jurisdiction manungsana laidiba maphamsingda lambi semgi sathariba thabasi organization asina thingba yaroi karigumba athingba piraglabadi hakthengna mayokna ganaki nakalamoromda affected land and property owners association ALPOA na state lengak lambi semba sida sokliba lam mapu singi sapsaba compensation PBY ki amaromdana Singzaroi amadi Kharasom village ta samaga nifuga mari salaikre Kamjong district ki Sejami police station na konba Singzaroi village amadi Kharasom village ani ki khunja singi marakta makhata na pamda ba thawdok sing thoktana ba security force ki kambuna mekup na hom sing na ngak sen ba ki thabak sathari hauzik khun ani adugi mafum khara da makhata na pamda ba thawdok thoktana ba mari lena ba district magistrate na CRPC ki section samaga nifuga mari ki makhara athing ba thamaga loinana Kharasom village ta taruk subu Manipur rifles ki personal suna ngak sen bagi thabak sathari ningsing mo yabari hawkiba February 13 ki nungthul pung amarom tapa matamda Singzaroi village ki masing yamlabu khunja songarom na makuta khulai sing paiduna Kharasom village ta laktuna yum ama mai tharamba ising thampam thugairamba galoinana paksana sampra pambi thaba famama ama ata thuolamba galoinana khunja ama phurambadagi khunani ki marakta mukna bagi thawdok thokibani Kul ani asi ki marakta sai kharagi mamang gi lamgi sai anaba leibadigi ungkhana dun lairakibani haidi amaromdana wakal khan thaba tawduna umang wamang kokthok pataragadi miyoibani hingbat asabu awaba mayoknaragani ibomsa hauzik miyoibana umang wamang kokthokpana environment ahongba lakpana maramoiraga aikoi miyoiba madi atai jiba panba punamakta ising phangdabagi saithing piraba si phawda aikoi miyoibana wakal khandaba tawdana singda lamai thaba yauna umang wamang kokthok taragadi miyoibani hingmada khwaidigi asoba awaba mayoknaragani haina lamlai kendri ibom sana phongdokre wapam asinga si lamdam sigi environment activist manikanta mutumna satharaglibu umang kokthokpa madi singda lamai Tharakpana singbagi mayokta sangsilakpagi saruk ama oina u wasingbu kanjanaba mauksagi saktambu kahendanabagi panamda Manipur ki tungan bulusingba madi lanai miyoi singda u sara khudol tambagi campaign ama sangsilakliba sibu thagatpa phongdokladuna MLA ibomsan hai akoibigi phibamna nongmunomgi kai tharakpa singda lamai tharakpa si urubada pukning nungnani oi akibadana
lakhalakli masidagi thengtakrabadi aikhoi nongmudi aruba tanpam amada lerakani asiguma luraba tanpam masida manikant motumgumna hagolagli bana hakyana su umangwamang kanbagi khongjang kya sangshinbagi tangai fadabalai miyamna khudakta umang kokthokpa lepiyu maram zadana singda lamai thaba lepiyu miyoi bai khoina aikhoigi akoibi khal ngaktuna thamina sekenasu pawsuda pali amaromdana class 12 amadi 11 exam ki damakta sem saba loire mahairoi lising kuntraga taruka satreka taraga tarena center samaga kunna class 12 exam thagadori chairman mahairoi singi khwaidagi luba examination ama oiriba class 11 amadi 12 ki exam pangthongna ba sem saba loire haina council gi chairman ojna ngasi pawmising unaba mifam mana phongdokre Babu Prada Labor Council office the Pangto keep a permission unaba do the man high. Handak Pangto could the class step exam is the Puna Mahiro edition Kuntraga Taruka Satreka Taragatreki Labor Lepodori. Masida Mahiro edition Taraga Matuga Hunga Maudraga Matuina Arts Kim Mahiro singing. Mahiro is any Panga Taragum doing commerce amadi Mahiro listening Kunga Mariga Songaga Taragum doing science Kim Mahiro singing. Mahiro sing as government college the Nilni. Non-government college tagi lising ohum gusani ke manga government higher secondary school tagi mahiroi lising taraga ohum doi gusani ke marfuga mapan non-government higher secondary school tagi mahiroi lising taraga mapan ga samapan ga maudraga mathuya madi council private tagi mahiroi sani ke kuntraga ni thoini loinana regular mahiroi lising kuntraga taruka supnagi marfuga manga madi others satruka kuntraga ni puna mahiroi lising kuntraga taruka satreka taraga treni magna hai COVID-19 pandemic matung ahan boina mapung fawa examination ama haiba tarabadi handak pangthokodoriba class 11 amadi class 12 basino hoiri exam si mapung fana pangthokna bagi dama kosiam gi maikedi gi punamak sem sabus loire lakliba February kun go homdoi amasum kun ga mari dagi mathang sina haugodoriba class 12 amadi 11 exam thagodoriba aikhoi gi mahairoi singi maphamna council nge proposal pizari Pungning Nungnangba akiba langtaknaba thadokuna exam asi saruk yadna tungi asapuna mak thungbo erasano class 12 exam asi lakliba February kun go homdoi digi horaga April gi amada loigani parikha asida apunba mahiro lising kun traga taruka satreka taraga trena Manipur gi tungan ba center samaga kunda exam thagani class 11 gi exam na lakliba February kun ga mari digi horaga April ki tang manga loigani hariba exam asida apun mahiroi lising kun traga ni thuga sani pan ga maudraga mapana center sani ga taraga mapana exam thagani magna hai exam mapung fana pangtok pangamna ba Manipur lairiba parents guardians stakeholder mahiroi lup khudi mangna tengmang biu hariba matam asida lamdam sida lairiba khanglup khudi mangna ban blockade na singpa makhalamati gi ayat apan pibidana ba su haikena su paus na phongdorakli Atopa paw madana mahiroi singna khongjang sangsinkhre Sagol mandal laiba Oriented College department ani ki oza transfer tokibagi mayok tanga si college asigi mahiroi singna khongjang sangsinkhre khongjang aduru saru gya ki college asigi koi saunaraba mahiroi singna college ki campus manung amadi gate wang mada polam kya mai thaduna college adugi wa lingai digi oza transfer tokiba thawong asi yaning de haina kholaw kya lauki Atopa paw mana Doctor Singna Talib demand Pangdriba akan makhongjang sangsingani Loli Pimau All Manipur Health Services Doctor Association makoi gi tungan ba dabi sing taladuna singa masum tamda laidiba lainga ke hospital sing thingjin magi khongjang asi su makha tana sangsili khongjang asina maram oiduna community health center primary health center primary sub center sing bu khudak weba layeng sa thabiya ba na leng sing thonglon khibana miyam sauna awab me ngan hairi Association asigi president Loli P Maun hai Doctor singi association asina talib dabi asi phangdriba fawa khongjang handokloi khongjang asina miyamna kudong sadaba piriba sigi damakta di nungaitaba fawi masida miyamna worobi gano haiki panba yabadi association asina makhoi tungan demand nipan thabak to ontokpiu haina haijabada lengakna tabidana leire haiduna February 13 dagi Manipur gi singa masum tamda leiriba lenga ke hospital sing matam kaktana thingjinmagi khongjang sangsilagane haina lakthokibani loinana time bound promotion specialist and non specialist doctor gi retirement sahi humfuga manga phawa sangdokpa amasum Directorate of Health Services, Family Welfare Services, Public Health and Medical Education ki Director Generals Post Semba Taresuba CPF ki matungina English ngani ga taraga taru ki January amadagi retrospective effect loinana MSS Doctor Singna seniority ki matungina makok thongba post sing lawbu yahanba amasum propose toriba MSS Rule 2022 amasum mamang sai ki October 13 ga mathude sem ki ba MMN si
implement tꯧba loinana aruba mafamsingda post tawnabigidaama allowance pigedabani habadabi tawduna lakpani hainasu pausna makhatana phongdorakli amaromdana numit humnigi manungda lambi sembidrabati akanba khongjang sangsilagani miyam kumbi kendragi manungsana PMJSY gi makhara wangu sanangkhongdagi sagang borayangbi taraga wangu ahalu phawbagi kilometer mari sangba lambi asi February 16 phawbagi manungda semba haudrabadi miyamna akanba khongjang sangsilagani hari hiramasiga madi lainanga si make dongi miyamna sandankhong social welfare club ta miyamge mipam ama pangthokre 11th Star Youth Club wangu sanangkhong WYDO sanangkhong lekhai dugi maira paibi loop sina saruyaduna pangthokhi mipamadu warep kya lokhi lambi paring asi February 13 dagi semba hauraga March ta phawgi manung luisin biyo karigum luisin da tarabadi miyamna akan makhongjang sangsingani swaiki amaromdana mihat dandi piu haina ko kaithil da release sakre ko kaithil kunjung awang lekai digi AK nungan be Elias aging mihat sina basing sairak piu haina ngasi JC amadi lekai miyamna PNF ki khongsa sakre release ngasi nungthil pung ani taba matamda laikhidraba nongan wiki pokna fam kwa kaithil kunjung awang digi JC amasum leibak miyamna kwa kaithil bazar tamna lakpada police na kwa kaithil haijin famda thingduna makhatana salankide miyam amadi police ani gi marakta muknaraba matungna kwa kaithil bazar phawbulakhi JC na phongdorakhibada mihat asi NSN IM na hatpani haiba khanglabu sunga si phaw mihat pasing fadaba karihino lenga asi NSN IM gi makhada leibra haina PN ba phongdokhi amaromdana paunil khol pausi digi lokhosaraga lambolen na mai sakre ngasi nungtul pung ahumlom tab aduwadi Imphal gi GP Women's College ki mayukna bada leiba all lambolen gi dukan building amagi matak thangba sarukta mai sakre mai edu electric short circuit ki oiramba yai thajanari mai sakpa dura mafam dura leiba gas cylinder ma pokhaira padigi mai sa adu hengalakhi hari mafam adura Manipur Fire Service ki fire tender singna sangsinduna mai kanbagi thabak satakhi Makasa tharak poina kangla pawdi ge topa pawna BD Premanandagi misi commission gi inquiry na thizalagani Manipur lenga ki war on drugs sagoladuna Sandal district ki 5 civilista popi yan masa ki bidagi thiba khangdana leiraklaba matung sai sigi January 10 ge mathoida Sandal district ki 11 ambulance sina fangi ba thawbal okra maning lekai da leiba BD Preman ningombam sai kuntra ga misi gi maramda amadi tungda asiguma thawdok thoktana bi state lenga ki home department misi sigi matangda hanagi district and session judge Manipur U ke Singhana Lusingma Commission of Inquiry ama CM Khen Commissioner Home T Ranjina Thasigi taraga truktu notification mathokre Commission of Inquiry Thasigi ahongi manungda loisinna ba matam piri hanisu notification sita pali makasa tharak poine ipak paksi dige to papawkrana Meghalaya Mikhal 2023 Prime Minister Narendra Modi bu election rally amada wa ngangba laknabagi ayaba pirui haina Meghalaya lengana yakre Shri Modi South Turada PA Sangma Stadium da wa ngangadabani hari wareba sida asaba phungdokladuna BJP na kanamatana thingma ngamraki PM gi schedule asi Shillong amadi Turada election campaign da wa ngangadabani adumainama sports department Meghalaya na ayaba pidabani Marakshida BJP National Secretary amasum joint Northeast in charge ki thausu Ritura Sinhan haukiba numaisu numita haikibada rally edu soidana matamda singene do moinama tawgudriba mafamdi lepa leithreki magna makha taraduna Prime Minister amukta lepkibu wafamdi miyamda wangangani habis kanasu athingba piba kananasu athingba piba ngamloi haki Maraksida Miyoi manga khudakta Sire hari Trinamool Congress ki board ki meeting yauna mi lokoluba gari accident thopana Miyoi manga khudakta Sire haina Meghalaya gi paw manasu haiden su paw sna makha tarakli loiselak poina to paw mana Nupi ani Poktriba Angang hatpa mi ama Bail Pikhre kumja English ni ga taraga treta Nupi ani ama sum Poktriba Nungdang leiba Angang hatpa ni haiba nupa ama Manipur High Court na Bail Pikhre bail application deal tawbada just ama na human attitudes ama adopt tawba mathoktai offense adu karigumba serious oiba offense ama oiraba fawbada ko na human treatment ama mathoktai accused ama yauna punamakta human treatment pi bai bisi ain gi mathok tabani haina acting chief justice MB Muraldas na order adu da phungdoki criminal jurisprudence ki maru oiba masakti bail pi basi general rule ni ama sum Miyoi jail da natragana prison ama da natragana correctional home ama da thamba si expansion ama ni haiba Motsu court na thamki laibak thibadi asigumba
tangai phadaba principal sing asigi kharadi uba phangkhidabagum tawduna miyoi kya kaisum sangna thamjinba amasum matam sang namsinbo hele masina aikhoigi criminal jurisprudence natragana aikhoigi khunai afaba mat tawdi haina Nataram Singha versus State of Uttar Pradesh ends under the Supreme Court pihiba observation sing paladuna order duda makhataki Soram Toma Koba Manamaki Nupi Masum Miro Labi Masanupi Bumaki Yungi Kamanung the Halam Lehana Wakalakiba Amada Impal Police Station Kumza English Singaniga Taraga Treta IPC ki section 302 449 120 ki Makada FIR ama register toki investigation manung de acquisition hairiba Khongmantaba Hitler Fogalagdiba Soram Tomi ki Masanupi du Hatkiba Matamadu Punung the Thani Pani Angang Mirolki acquisition hairiba Sigi Mood Sinkiba Council na court high Police na singnariba sigi maruweba maramdi acquis asi matamama victim aduna luhongdringai mamang na nungsinaki amasuma koigi mariedu mahaki victim mamana yakide maram aduna mahana acquis mahaki nungsinaba nupi amasuma mahaki mama hanaba khudongchaba ma yengduna laiki haibsini acquis asi singnabagi mingda Impal Police Station na kauraga amasum detain toraba matuna police na English singaniga taraga taraki junanida phajinkiba maram na ma case asida lana implicate tawbani haina acquis council na argument Pikhre. Trial court kumza English singaniga taragani pan ki March ahum the petitioner acquis ki matak charge sing frame tawki amasum case asi housing prosecution mai kedigi sakhi sing examination tawnaba panduna lei haina acquis ki council na court makhata na thamki housing power prosecution side ki sakhi taraga mathwe examine Taukrabas housing prosecution na ehenba sakhi taragani thu taragam de examine tawgadaba leiribana sahi yamna sangna sangani amasum case asi athubada dispose tawnaba trial court prosecution na mateng pangde haina sumakhata na thamki trial asi athuba matamna loisin bigi oithokpa leite amasum acquis asi sahi manga hena jail leirakli acquis ki council na court phongdokhi petitioner acquis asibu matam kaktana jail thamjinba asi India ki Constitution ki article kungamatho gi makhara piriba maki fundamental rights sing adu matpani haina su council na argument Pikhre prosecution ki council gi mekedi gi court thamki bo role da mi hatpa ge masum Poktriba Angang ama sian ki culpable homicide ki dama acquis oiba Miyoi gi matakta prima facie evidence natragana singnaba leiri haina additional session judge FTC Crime Against Women's Manipur kumza English singaniga taragani pan ki March kunga mapan pip order da oroisin pi ki hanis phongdokhi acting Chief Justice Murandis na hai kumza English singaniga taragani pan trial hokre amasum acquis asina trial asi pantahale haina prosecution pukholakpa leiti amaromda prosecution na purakpa ngamdana maram oiduna trial asi matam gi oina yaithoktuna leiri haibasi record na takle haibu wapum ko na thamki case asi nupi ani amasum puknungda leiriba Poktriba Angang ama hatpagi oiraba phawbada crime gi merit singda sanctionba yaroi haina su court na phongdokhi court na hai petitioner na bail pinaba haijarak li asi maru oina kumza English singani taragani pani gi haukraba trial panthabagi ground ani covid license English singani kungi March manung haukhibani amasum kumza English singani taragani pana amasum March English singani kungi marakta trial asi loisindana ba masak thokpa progress amata leikidi haina court na makhata ki case asi da sathariba trial gi mawong asina masi athubuda loisiladaba yari haibasu tamsing tasing uri amasum trial loidriba fawba petitioner asibu matam kaktana custody thamjinmana mangona masuma ki personal liberty da ka hen awaba thongani haina piriba argument asi yai haibu wapum court na thamki under trial prisoner sing matam kaktana jail ki custody thamjinbada Indian Constitution ki article 21 khongaunai maramaduna petitioner si matam sangna phajulaga thambi yaroi haina ko na phongdokladuna miyoi kya wayel sathadana matam sangna phajulaga thambagi procedure asi article 21 gi provision sing aduna sunaba maram saba asumba singba oi haina lobu yaroi haina Supreme Court na Bail Pikhre bana ki petitioner sigi mathakta sidiba maral si yamna sathiba mong gi oirabasu maram ama natragana mana haujiksu case asigi trial lusin ngamdri habu wapum court na thamki
अचुंब वयलगी इंटरेस्ट अमसुम अरोइब प्रोसिक्यूशन विटनेस की एग्जामिनेशन तौनबा लोइनना सीआरपीसी की सेक्शन सहुंगा तरागहुमदुगी मखादा मार्कपो एग्जामिनेशन तौबगी तांकक फाव अमसुम अरोइब ऑर्डर तादरिब फाव ट्रायल कोर्टना लांगदा मार्क मसा कोर्ट कागनी हाइना पिटिशनरना पीरिब थाजबसिगी येंगलगा कोर्ट असिगी मोड ओइनदी केस असिगी फिबमसिंग अमसुम असुंब वाफमसिंग येंगलगा पिटिशनर सि बेल थादोप याय अदुबु करिगुम कंडीशन खरगी मखादनी हाइना बेल एप्लीकेशन अदु अयाबा पीरदुना कोर्टना फोंदोखी केस असिगी टाइटलना खोमताबम हिटलर वर्सेस द ऑफिसर इन चार्ज इम्फाल पुलिस स्टेशन ने अदु हौसकुइनदी म्याम पाउ सुमतांग असे लुसिनजरगे अमसु म्याम पुना नौबा अपडेट ngaimiनसे